ꯍꯥꯏꯅ ꯑꯩꯈꯣꯏꯒꯤꯁꯤꯅ ꯇꯔꯥꯃꯨꯛꯆꯔꯤ ꯉꯁꯤꯒꯤꯗꯤ ꯌꯣꯡꯆꯥꯛ ꯆꯦꯂꯦꯟꯖ ꯇꯧꯖꯔꯒꯦ ꯌꯣꯡꯆꯥꯛ ꯃꯔꯨꯒꯤ ꯃꯊꯛꯇ ꯌꯣꯡꯆꯥꯛ ꯑꯅꯤ ꯑꯃꯒ ꯌꯥꯎꯖꯔꯤ ꯑꯗꯒꯤ ꯆꯤꯀꯟ ꯊꯣꯡꯕ ꯂꯩꯖꯔꯦ ꯑꯃꯦꯠꯄ ꯆꯥꯛꯁꯨ ꯌꯥꯎꯖꯔꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯌꯣꯡꯆꯥꯛ ꯆꯦꯂꯦꯟꯖ ꯇꯧꯕꯤꯔꯣꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯌꯣꯡꯆꯥꯛ ꯆꯦꯂꯦꯟꯖ ꯇꯧꯖꯔꯛꯑꯒꯦ ꯃꯈꯥ ꯇꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯦ ꯆꯥꯕ ꯍꯧꯔꯁꯤꯔ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯍꯥꯎꯔꯅꯤ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯉꯁꯤꯒꯤ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯃ ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯔꯨꯞꯁꯤꯡꯗ ꯆꯤꯀꯟꯁꯦ ꯌꯣꯡꯆꯥꯛ ꯃꯔꯨꯒ ꯆꯤꯀꯟ ꯑꯃꯒ ꯏꯟꯖꯔꯝꯒꯦ ꯏꯟꯖꯔꯛꯑꯒꯦ ꯁꯤꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯌꯥꯎꯖꯔꯝꯒꯦ ꯑꯃꯦꯠꯄꯗ ꯈꯤꯇꯪ ꯇꯧꯔꯒ ꯃꯌꯥꯝ ꯄꯅꯤꯁꯃꯦꯟ ꯂꯩꯍꯦ ꯉꯁꯤꯗꯤ ꯂꯣꯏꯕ ꯉꯝꯗꯕꯗꯣ ꯄꯩꯁꯥ ꯊꯥꯅꯗ꯭ꯔꯦ ꯄꯅꯤꯁꯃꯦꯟꯗꯤ ꯍꯣꯔꯦꯟ ꯆꯥꯕ ꯂꯣꯏꯔꯒ ꯉꯝꯗꯕꯗꯨꯗ ꯇꯧꯍꯜꯂꯛꯑꯒꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯑꯃꯃꯝ ꯆꯥꯕꯕꯨꯗꯤ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯆꯥꯕꯅ ꯍꯦꯟꯅ ꯍꯥꯎ ꯂꯩꯔꯝꯃꯦ ꯌꯣꯡꯆꯥꯛꯇꯤ ꯌꯥꯎꯗ꯭ꯔꯕꯣ ꯍꯥꯎꯇ꯭ꯔꯣ ꯑꯗꯨꯝ ꯍꯥꯎ ꯊꯤꯅ ꯍꯥꯎꯔꯦ ꯊꯤꯅ ꯍꯥꯎꯔꯦ ꯇꯥꯏꯃꯔꯗꯤ ꯊꯝꯖꯗ꯭ꯔꯦ ꯑꯉꯝꯕꯗꯨꯅ ꯌꯣꯡꯆꯥꯛꯁꯦ ꯄꯥꯝꯖꯩꯕ ꯉꯝꯗꯕꯗ ꯄꯅꯤꯁꯃꯦꯟ ꯄꯤꯅꯕꯤ ꯌꯣꯡꯆꯥꯛꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯝꯖꯩꯕ ꯑꯗꯨꯅ ꯇꯧꯖꯕꯅꯤ ꯌꯣꯡꯆꯥꯛ ꯆꯤꯛꯒꯤ ꯃꯅꯝꯁꯤꯗ ꯑꯣꯏꯅ ꯉꯥꯎꯔꯤꯁꯦ ꯍꯥꯎꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯌꯣꯡꯆꯥꯛꯁꯦ ꯊꯨꯅ ꯆꯥꯕ ꯌꯥꯖꯗꯦ ꯑꯗꯨꯅꯅꯦ ꯁꯤꯗꯤ ꯄꯨꯝꯅ ꯌꯣꯠꯄ ꯌꯥꯗ꯭ꯔꯦꯕ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯨꯁꯨ ꯌꯥꯝꯕ ꯈꯨꯌꯥꯝ ꯌꯥꯝꯗꯦꯕ ꯃꯅꯝꯅ ꯃꯔꯣꯟ ꯑꯃ ꯅꯨꯡꯁꯤꯔꯛꯄꯅꯦ ꯌꯣꯡꯆꯥꯛ ꯃꯔꯨꯅ ꯃꯔꯣꯟ ꯑꯃ ꯌꯥꯝꯕꯅꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯍꯜꯂꯣ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅꯤ
Baru sabuga chikot ga je mau ga yam tik kana. Mana? Là đi khăm nó dùng cho cha là gạ. Lúc gái là các bạn làm chiến đó là bạn ơi, đạp rồi nó lấy giấy. Mình làm gì không được đi. Mà ta nghe mà tương nhà đúng. Mình làm lạc ra xem. Aku paham nasa raga. Menembut nang minam jasun. Kesukai deh. Nggak mau lu kan? Nggak mau kan? Kami belum nak. Kamu kan tadi yang kayak gini siapa ya dia? Sate ini hao. Một cái sao? Không. Tak dapat kacari. Itu bagus juga ini di kanan kami habida. Ada mandri. Ini juga kita ngajar. Siang cakap cara dah. Angam baduna angam dabda. Tamis min pinabi. Masih ditanpa ng ngam lagi. Di banyak punishment pang biro ay ngam mga. Kung sila ito malin. O sila. Ito yung ngam dala. Ngam dra. Kaya sana kita pa. Nó tatok siya. Ay, ngam mara. Sila na tora. Kung tura. Tanpa ka parodha ka dawri. Tasin lu. Tasin gya. Masih jaya. Ngam dra. Kali sa horaga. Kung yung sakta may kita udah maya. Masih dik ay ngam dra. Kung bitang sa. Ay masih di mati dah. Nangga ay ngam bodong masih di ay ngam dra. Yung jak plate amne masih ngai bet thina ni do kaya kaya le manu di ngasi. Ngam dra masih. Tanpa ngam balik ya. Punishment dia matang pindah bitau jika kami tahu jika. Punishment dia mag tapang gara. Kata kana ngam mama duna. Ngam mama duna ani dida. Okay. Ani sini ngam jatra. Masih di kung tu hore. Ada hawar ba yung jaka. Masih di tanpa kita siap kiban yung jaka plate mah. Aduh kita yung sakam sih ya.
ꯉꯁꯤ ꯆꯨꯔꯦꯗꯅ ꯈꯣꯡꯁꯦ ꯈꯣꯡ ꯎꯄꯥꯏ ꯂꯩꯇꯦ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯗꯤ ꯇꯟꯄꯥꯛꯀ ꯄꯔꯣꯊꯥꯒꯅ ꯑꯃꯅꯤ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯃ ꯐꯖꯅ ꯆꯥꯁꯜꯂꯅꯤ ꯁꯤꯗꯤ ꯇꯧꯔꯒ ꯇꯧꯔꯦ ꯆꯦꯂꯦꯟꯖ ꯇꯧꯔꯤ ꯈꯨꯗꯤꯡꯒꯤ ꯈꯨꯡꯅ ꯑꯗꯨꯝ ꯉꯝ ꯂꯩꯔꯦ ꯑꯩ ꯄꯦꯟꯗ꯭ꯔꯦ ꯉꯁꯤꯗꯤ ꯆꯨꯔꯦ ꯉꯝꯗ꯭ꯔꯦ ꯂꯩꯅ ꯇꯧꯔꯗꯤ ꯆꯥꯔꯨꯔꯅꯨ ꯆꯥꯗ꯭ꯔꯦ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯉꯝꯗ꯭ꯔꯤꯀꯣ ꯆꯥꯗꯦ ꯆꯥꯕꯤꯔꯣ ꯉꯝꯗ꯭ꯔꯒꯗꯤ ꯊꯝꯕꯤꯔꯣ ꯑꯗꯨ ꯉꯝꯗ꯭ꯔꯦ ꯑꯩꯁꯦ ꯉꯁꯤꯒꯤ ꯄꯥꯅꯤꯁꯃꯦꯟꯁꯦ ꯐꯪꯖꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯏꯅ ꯄꯤꯔꯛꯄ ꯅꯨꯡꯉꯥꯏꯇꯦꯗ ꯄꯥꯅꯤꯁꯃꯦꯟꯗꯣ ꯅꯣꯏꯅ ꯄꯤꯔꯛꯄ ꯇꯥꯟꯗꯤꯗꯣ ꯑꯩ ꯈꯣꯡꯖꯤꯡ ꯑꯁꯤꯗꯤ ꯁꯥꯊꯤꯕ ꯄꯅꯤꯁꯃꯦꯟ ꯑꯃ ꯄꯤꯊꯣꯛꯀꯦ ꯅꯣꯏꯅ ꯄꯤꯔꯛꯄꯗꯣ ꯑꯩ ꯌꯥꯖꯔꯦ ꯏꯁꯥꯅ ꯑꯗꯨꯅ ꯑꯩ ꯉꯥꯏ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩ ꯉꯝꯖꯗ꯭ꯔꯦ ꯁꯤ ꯂꯣꯏꯁꯟꯕ ꯉꯝꯗ꯭ꯔꯦ ꯌꯥꯝꯕꯗꯤ ꯌꯥꯝꯗ꯭ꯔꯦꯗ ꯄ꯭ꯂꯦꯠ ꯑꯃꯗꯒꯤ ꯄꯔꯣꯊꯥ ꯀꯩꯗꯧꯔꯤ ꯆꯥꯁꯤꯜꯂꯨ ꯁꯤꯗ ꯉꯟꯁꯜꯂꯛꯑꯦ ꯏꯕꯥꯅꯤꯅ ꯋꯤꯅꯔ ꯑꯣꯏꯔꯗꯤ ꯃꯥꯁꯦ ꯐꯖꯅ ꯍꯣꯏ ꯇꯥꯟꯗꯤ ꯅꯩꯈꯥꯏꯔꯒ ꯐꯖꯅ ꯆꯥꯏ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩ ꯉꯝꯗꯕꯅꯦ ꯉꯁꯤ ꯌꯣꯡꯆꯥꯛꯀꯗꯤ ꯃꯥꯅ ꯐꯖꯅ ꯁꯦꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯔꯥꯊꯥꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯁꯦꯠꯂꯦ ꯑꯗꯨꯕꯨ ꯇꯟꯄꯥꯛꯅ ꯍꯦꯟꯈ꯭ꯔꯦꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯩꯁꯨ ꯑꯩ ꯂꯩꯍꯧꯗꯧ ꯃꯥꯜꯂꯦ ꯉꯝꯖꯗ꯭ꯔꯦ ꯉꯝꯖꯗ꯭ꯔꯦ ꯑꯩ ꯋꯤꯅꯔ ꯑꯣꯏꯔꯅꯨ ꯅꯨꯡꯉꯥꯏꯅꯤꯗꯅ ꯉꯝꯖꯗ꯭ꯔꯦ ꯅꯕꯥꯅꯤ ꯉꯁꯤꯗꯤ ꯂꯩꯍꯧꯔꯦꯍꯦ ꯐꯅꯌꯥꯝ ꯆꯥꯒꯦꯗꯤ ꯉꯝꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯌꯣꯡꯆꯥꯛꯁꯤꯗꯤ ꯁꯥꯏꯕ ꯉꯝꯗꯦꯕ ꯁꯥꯏꯕ ꯉꯝꯗꯕꯅꯤꯅ ꯁꯥꯏꯌꯦ ꯀꯟꯅ ꯑꯩꯅ ꯋꯤꯅꯔ ꯁꯥꯏꯗꯕꯤ ꯌꯣꯠꯄ ꯑꯣꯏꯔꯅꯤ ꯌꯥꯗꯦꯕ ꯁꯤꯅ ꯂꯣꯏꯔꯦ فꯖꯅ ꯍꯥꯎꯋꯦ ꯑꯩꯅ ꯉꯝꯃꯅꯤ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯎꯄꯥꯏ ꯂꯩꯇꯦ ꯂꯣꯏꯔꯦ ꯃꯔꯨꯁꯦ ꯑꯩꯈꯣꯏꯕꯥꯅꯤꯒꯤꯁꯦ ꯃꯁꯤꯡ ꯊꯤꯅꯈꯤꯁꯦ ꯍꯥꯏꯔ ꯃꯁꯤꯡ ꯊꯤꯅꯕ ꯀꯅꯥꯅ ꯁꯦꯀꯦꯟ ꯇꯥꯒꯦ ꯌꯦꯡꯉꯣ 1 2 3 4 5 6 7 ꯆꯥ ꯂꯣꯏ ꯉꯝꯈꯤꯗ꯭ꯔꯣ ꯉꯝꯃꯔꯣꯏ ꯑꯗꯨꯗꯤ ꯃꯁꯤꯡ ꯊꯤꯅꯔꯁꯤ ꯑꯩꯅ ꯌꯥꯝ ꯑꯩꯅ ꯋꯤꯟꯅꯔ ꯑꯩꯅ ꯌꯥꯝ ꯑꯣꯏꯔꯦ ꯉꯝꯗ꯭ꯔꯗꯤ 4 ꯅꯪ ꯅꯊꯟꯇ 5 ꯄꯥꯅꯤꯁꯃꯦꯟ 6 ꯇꯧꯔꯣ 7 8 9 ꯑꯅꯤ 10 ꯁꯦꯀꯦꯟꯒꯤꯅ 11 ꯄꯅꯤꯁꯃꯦꯟ 12 ꯃꯆꯥ 13 14 15 16 17 ꯃꯔꯨ 60ꯒ 3 ꯃꯔꯨ ꯅꯤꯐꯨꯒ ꯍꯨꯝꯗꯣꯏ 63 ꯂꯩ ꯈꯨꯡꯗꯤ ꯂꯥꯁ ꯇꯥꯔꯝꯃꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯂꯥꯁ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯇꯥꯔꯦ ꯂꯥꯁ ꯇꯥꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯉꯁꯤ ꯄꯅꯤꯁꯃꯦꯟꯗꯤ ꯅꯨꯡꯉꯥꯏ ꯌꯣꯡꯆꯥꯛꯁꯦ ꯇꯧꯔꯤ ꯁꯤꯂꯦꯝꯃꯦ ꯁꯤꯂꯦꯝꯃꯦ ꯑꯩꯒꯤ ꯂꯦꯝꯕ ꯍꯥꯏꯕꯨ ꯄꯅꯤꯁꯃꯦꯟ ꯑꯗꯨꯗꯤ ꯆꯥꯛꯁꯨ ꯑꯩꯅ ꯑꯌꯥꯝꯕ ꯆꯥꯏꯅꯤ ꯅꯕꯥꯅꯤꯗꯒꯤ ꯌꯦꯡꯉꯨ ꯉꯝꯗ꯭ꯔꯦ ꯑꯩ ꯆꯥꯛꯇꯨ ꯌꯦꯡꯉꯣ ꯀꯌꯥꯝ ꯆꯥꯒꯦꯗꯣ ꯌꯦꯡꯉꯣ ꯄꯅꯤꯁꯃꯦꯟꯁꯤꯗꯤ ꯃꯣꯏꯅ ꯄꯤꯕ ꯇꯥꯔꯦꯅꯦ ꯉꯁꯤꯗꯤ ꯅꯍꯥꯟꯒꯩ ꯑꯩꯅ ꯉꯝꯕꯗꯣ ꯌꯦꯡꯉꯣꯅꯦ ꯑꯩ ꯆꯥꯛꯇꯨ ꯁꯤ ꯄꯤꯛ ꯊꯟꯕꯅꯦ ꯂꯣꯏ ꯆꯥꯊꯣꯛꯑꯦ ꯈꯤꯇꯪ ꯈꯛꯇꯅꯦ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛꯀ ꯆꯦꯂꯦꯟꯖ ꯇꯟꯄꯥꯛꯁꯦ ꯇꯧꯔꯦ ꯉꯁꯤꯗꯤ ꯃꯥ ꯐꯖꯅ ꯐꯨꯊꯈ꯭ꯔꯦ ꯃꯥ ꯐꯨꯊꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯎꯄꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛ ꯆꯪꯉꯛꯄ ꯆꯦꯂꯦꯟꯖꯄꯨ ꯇꯧꯔꯤ ꯈꯨꯗꯤꯡꯒꯤ ꯈꯨꯡꯅ ꯑꯗꯨꯝ ꯉꯝꯃꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯦ ꯁꯤꯗ ꯉꯝꯃꯒꯦꯅ ꯉꯝꯃꯕꯅꯤ ꯂꯣꯏꯁꯤꯜꯂꯁꯦ ꯁꯤ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯗꯤ ꯄꯅꯤꯁꯃꯦꯟ ꯃꯌꯥꯝ ꯄꯅꯤꯁꯃꯦꯟ ꯂꯩꯖꯔꯦ ꯈꯨꯡꯒ ꯄꯔꯣꯊꯥꯒ ꯑꯩꯒꯤ ꯃꯤꯡꯁꯦ ꯈꯔ ꯐꯖꯕꯁꯤꯗ ꯂꯠꯂꯦ ꯈꯔ ꯂꯠꯂꯦ ꯑꯩꯒꯤꯕꯨꯗꯤ ꯑꯗꯨꯝ ꯐꯖꯕꯅꯤꯅ ꯈꯨꯡꯕꯁꯤꯗꯤ ꯏꯉꯝꯗ ꯉꯝꯕꯅꯦꯕ ꯉꯁꯤꯗꯤ ꯈꯨꯡꯗꯤ ꯃꯆꯤꯟ ꯇꯦꯛꯈ꯭ꯔꯦꯕ ꯈꯨꯡꯗꯣ ꯇꯟꯄꯥꯛꯀ ꯄꯔꯥꯊꯥꯒꯁꯤ ꯈꯨꯡꯅ ꯙꯔ ꯃꯨꯊꯠꯄꯗ ꯑꯗꯨꯝ ꯍꯨꯠꯄꯅꯦꯕ ꯃꯕꯣꯛ ꯀꯥꯏꯕꯅꯦ ꯑꯗꯨ ꯉꯁꯤꯗꯤ ꯄ꯭ꯂꯦꯠꯁꯦ ꯐꯅ ꯇꯟꯄꯥꯛꯅ ꯄꯥꯏ ꯈꯨꯡꯁꯦ ꯄ꯭ꯂꯦꯠ ꯑꯃ ꯃꯆꯤꯟ ꯆꯥꯊꯣꯛ ꯊꯨꯗꯦꯛꯈ꯭ꯔꯦ ꯄ꯭ꯂꯦꯠ ꯑꯃ ꯆꯥꯊꯣꯛꯄ ꯍꯥꯏꯁꯦ ꯌꯦꯡꯉꯣ ꯀꯌꯥꯝ ꯑꯗꯨꯅ ꯌꯥꯝꯗꯅ ꯅꯣꯏꯅ ꯄꯤꯔꯛꯄ ꯄꯅꯤꯁꯃꯦꯟꯗ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯔꯤ ꯄꯅꯤꯁꯃꯦꯟ ꯂꯣꯝꯗ ꯆꯠꯂꯁꯤ ꯑꯗꯨꯅ ꯆꯥꯕꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯄꯅꯤꯁꯃꯦꯟ ꯑꯃꯨꯛ ꯇꯧꯔꯁꯦ ꯐꯅꯦꯛ ꯑꯣꯏꯅ ꯍꯥꯏꯅ ꯈꯪꯕꯅꯤꯀꯣ ꯌꯥꯏꯌꯦ ꯅꯝꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯏꯌꯦ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯏꯌꯦ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯆꯦꯂꯦꯟꯖꯁꯤꯗꯤ ꯑꯩꯅ ꯉꯝꯖꯔꯦ ꯃꯃꯥꯡꯗ ꯆꯦꯂꯦꯟꯖ ꯑꯅꯤꯔꯛ ꯇꯧꯕꯅꯦ ꯑꯗꯨꯗ ꯋꯤꯅꯔ ꯑꯣꯏꯈꯤꯕꯅꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩꯅ ꯋꯤꯅꯔ ꯑꯣꯏꯖꯔꯦ ꯍꯟꯗꯛꯇꯤ ꯁꯥꯊꯤꯕ ꯄꯅꯤꯁꯃꯦꯟ ꯑꯃ ꯄꯤꯒꯦꯅ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯁꯥꯊꯤꯒꯗ꯭ꯔꯥ ꯁꯥꯊꯤꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯃꯌꯥꯝꯅꯗꯤ ꯄꯦꯟꯖꯔꯔꯣꯏ ꯃꯥꯅ ꯑꯅꯤꯔꯛ ꯆꯦꯂꯦꯟꯖ ꯇꯧꯕꯗ ꯑꯅꯤꯔꯛ ꯉꯝꯈꯤꯕꯅꯦ ꯑꯗꯨꯅ ꯑꯩꯅ
ꯄꯅꯤꯁꯃꯦꯟ ꯄꯤꯖꯔꯒꯦ ꯄꯨꯛꯇ 5ꯔꯛ ꯏꯟꯍꯜꯂꯅꯤ ꯍꯪꯉꯣꯏ 5ꯔꯛ ꯆꯣꯡꯍꯜꯂꯅꯤ ꯌꯥꯔꯦ ꯍꯧꯔꯣ ꯇꯧꯔꯁꯦ ꯄꯨꯛꯇꯟ 이루 5ꯔꯛ 1 2 3 4 ꯃꯌꯥꯝ ꯃꯥꯏ ꯄꯨꯛꯇꯟ ꯈꯨꯏꯟꯁꯤꯕꯨ ꯌꯥꯕꯤꯕ꯭ꯔꯣ ꯃꯁꯤꯒꯤ ꯄꯨꯛꯇꯟ ꯈꯨꯏꯟꯁꯤꯗꯤ ꯃꯃꯥꯡꯗꯗꯤ ꯆꯦꯂꯦꯟꯖ ꯇꯧꯕꯗ 2ꯔꯛꯅꯤ ꯄꯅꯤꯁꯃꯦꯟꯗꯨꯕꯨ ꯀꯝꯗꯧꯒꯦ ꯅꯨꯡꯉꯥꯏꯗ ꯅꯣꯏꯅ ꯄꯤꯕꯤꯕꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯈꯟꯖꯔꯦ ꯌꯥꯔꯦ 와서 ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯛꯄ ꯀꯥꯎꯕꯤꯒꯅꯨ ꯑꯗꯒꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ